ꯑꯗꯨꯒꯤ ꯏꯟꯗꯤꯀꯦꯇꯔꯗꯣ ꯑꯩ ꯅꯍꯥꯟꯒꯩ ꯑꯩꯈꯣꯏꯅ ꯈꯪꯗꯕꯅꯅꯤ ꯈꯪꯗꯦ ꯈꯪꯗꯕꯁꯨ ꯑꯣꯏꯗꯅꯕꯨꯗꯤ ꯇꯧꯔꯤꯅꯦꯕ ꯍꯧꯒꯠꯂꯨ ꯂꯥꯛꯑꯣ ꯊꯣꯛꯂꯛꯑꯣꯗ come on get up ꯍꯧꯖꯤꯛꯇꯤ ꯁꯟꯗꯦꯅ ꯀꯩꯅꯣ ꯃꯟꯗꯦꯅ ꯀꯩꯅꯣ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ ꯃꯇꯝꯅꯦ ꯆꯞ ꯃꯥꯟꯅꯔꯝꯃꯦ ꯂꯥꯛꯑꯣ come onꯂꯥꯛꯑꯣ good morning guys welcome back to my channel ꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯦꯅ ꯈꯜꯂꯤ ꯍꯥꯏꯁꯨ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯀꯦꯃꯦꯔꯥ ꯃꯥꯡ ꯊꯥꯡꯒꯠꯂꯒ ꯕ꯭ꯂꯣꯛ ꯇꯧꯔꯒ ꯂꯩꯔꯤꯕ ꯑꯩꯁꯦ ꯏꯆꯥꯅꯨꯄꯥꯁꯨ ꯀꯣ ꯅꯍꯥꯟꯒꯤ ꯆꯥꯕꯒꯤꯗꯣ ꯑꯍꯥꯟꯕ ꯍꯥꯏ ꯒꯥꯏꯁ ꯇꯧꯕꯗꯣ ꯑꯗꯩ 이반이 ꯌꯦꯡꯅꯔꯒ ꯅꯣꯏ ꯄꯣꯅꯤꯀꯣ ꯀꯥꯏꯗꯅ ꯇꯧꯗ꯭ꯔꯕꯨꯉꯣ ꯍꯥ ꯇꯧ ꯑꯗꯣ ꯀꯣꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯅꯍꯥꯟꯒꯩ ꯇꯧꯗꯕꯅꯤꯅ ꯃꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯁꯨꯝ ꯏꯀꯥꯏꯕ ꯄꯣꯛꯄꯗꯣ ꯃꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤꯅ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤ ꯃꯈꯥꯏ ꯇꯟꯁꯦ ꯃꯩꯔꯤꯗꯃꯨꯛ ꯌꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯕꯣꯟꯁꯦ ꯐꯖꯅ ꯀꯥꯝꯈꯠꯂꯦꯅ ꯁꯤ ꯑꯃꯨꯛ ꯇꯧꯔꯕꯅꯦ ꯁꯤꯗꯤ ꯀꯥꯝꯈꯠꯂꯨ ꯌꯥꯗ꯭ꯔꯦ ꯀꯥꯈ꯭ꯔꯦ ꯂꯥꯛꯑꯣ ꯆꯥꯎ ꯂꯥꯛꯑꯣ ꯁꯥꯛꯀ ꯌꯥꯎꯔꯦ ꯁꯥꯛꯀ ꯌꯥꯎꯔꯦ ꯆꯥꯔꯣ ꯍꯣꯏ ꯇꯟ ꯆꯥꯗꯣꯔꯦ ꯆꯥꯒ꯭ꯔꯕꯅꯤꯗ ꯃꯥꯗꯤ ꯌꯦꯔꯨꯝ ꯕꯣꯏꯜ ꯇꯧꯅꯅꯕꯅꯦꯕꯉꯣ ꯃꯦꯆꯤꯟ ꯑꯃ ꯂꯩꯌꯦ ꯕꯕꯥꯗꯤ ꯅꯍꯥꯟꯒꯩ ꯈꯪꯗꯦ ꯆꯠꯁꯦ ꯐ꯭ꯂꯥꯏꯡ ꯕꯤꯁꯅ ꯇꯧꯕ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯖꯨꯞꯁ ꯑꯩꯈꯣꯏꯗꯤ ꯑꯅꯝꯕꯅ ꯑꯩꯈꯣই ꯌꯨꯝꯗꯗꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯕꯣꯏꯜ ꯇꯧꯗ꯭ꯔꯥ ꯀꯥꯝꯃꯟꯗ꯭ꯔꯥ ꯃꯥꯏ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥ ꯂꯣꯟꯕꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯗ ꯏꯁꯤꯡ ꯊꯥꯗꯔꯦ ꯑꯗꯨꯒ ꯃꯥꯅ ꯌꯦꯔꯨꯝ ꯃꯥꯟꯕ ꯀꯩꯅꯣ ꯑꯃ ꯂꯩꯌꯦꯕꯀꯣ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯏꯟꯗꯤꯀꯦꯇꯔ ꯑꯃ ꯁꯥꯅ ꯊꯥꯗꯔꯦ ꯊꯥꯗꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯗꯨꯒꯤ ꯏꯟꯗꯤꯀꯦꯇꯔꯗꯨꯗ ꯂꯦꯚꯦꯜ 3 ꯌꯥꯎꯔꯤꯕ ꯁꯣꯞ ꯍꯥꯔꯠ ꯀꯥꯅꯒ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯈꯔ ꯁꯣꯞ ꯑꯣꯏꯅ ꯆꯥꯅꯤꯡꯉꯒꯅ ꯃꯅꯨꯡꯗꯣ ꯃꯃꯨꯠꯀꯗꯣ ꯁꯣꯞ ꯔꯦꯠ ꯀꯩꯅꯣꯁꯦ ꯍꯪꯒꯄꯥꯟ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯨꯒ ꯉꯁꯥꯏꯅ ꯏꯟꯗꯤꯀꯦꯇꯔ ꯑꯃ ꯖꯤꯔ ꯆꯦꯟꯈꯠꯂꯛꯀꯅꯦꯕ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯔꯠ ꯆꯥꯅꯤꯡꯉꯒꯅ ꯌꯦꯔꯨꯝꯗꯣ ꯍꯥꯔꯠ ꯆꯥꯔꯦ ꯁꯣꯞ ꯆꯥꯅꯤꯡꯉꯒꯅ ꯁꯣꯞ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯏꯟꯗꯤꯀꯦꯇꯔꯗꯣ ꯑꯩ ꯅꯍꯥꯟꯒꯩ ꯑꯩꯈꯣꯏꯅ ꯈꯪꯗꯕꯅꯅꯤ ꯈꯪꯗꯦ ꯈꯪꯗꯕꯁꯨ ꯑꯣꯏꯗꯅꯕꯨꯗꯤ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯂꯩ ꯂꯩꯔꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯁꯤꯗꯅꯦ ꯃꯄꯥꯟ ꯃꯤꯔꯛ ꯇꯤꯜꯂꯨ ꯍꯥꯏꯔꯒ ꯃꯤ ꯑꯁꯦꯡ ꯁꯤꯟꯕ ꯖꯒꯥ ꯆꯠꯂꯒ ꯇꯤꯜ ꯂꯩꯔꯝꯃꯦꯕ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁ꯭ꯀꯨꯜ ꯕꯤꯜꯗꯤꯡ ꯂꯩꯔꯝꯗ꯭ꯔꯦ ꯆꯨꯝꯕ꯭ꯔꯣ ꯁ꯭ꯀꯨꯜ ꯕꯤꯜꯗꯤꯡ ꯀꯔꯝꯕꯒꯤ ꯄꯥꯎꯗ ꯌꯧꯒꯤꯔꯣ ꯃꯅꯤꯄꯨꯔꯒꯤꯔꯣ ꯃꯥꯅꯦ ꯀꯔꯝꯕ ꯁ꯭ꯀꯨꯜꯅꯣ ꯂꯩꯔꯝꯗꯦ ꯍꯥꯏꯁꯦ ꯀꯃꯥꯏꯅꯅꯣ ꯁꯥꯔꯒ ꯅꯤꯡꯈꯥꯏ ꯂꯩꯔꯝꯃꯤꯔꯕ ꯈꯪꯗꯦ ꯑꯩꯁꯨ ꯄꯥꯗꯦ ꯅꯪꯁꯨ ꯍꯥꯏꯕ ꯀꯗꯥꯏꯗ ꯊꯦꯡꯅꯩꯕ ꯅꯪꯗꯤ ꯐꯦꯁꯕꯨꯛꯇ ꯃꯥꯅ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯩ ꯍꯥꯏꯁꯤꯅ ꯑꯩꯒꯤ ꯐꯦꯁꯕꯨꯛꯇ ꯃꯥꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯍꯥꯡꯗꯦꯕꯀꯣ ꯀꯩꯗꯧꯕꯒꯤ ꯍꯥꯡꯕꯅꯣ ꯗꯔꯀꯥꯔ ꯇꯥꯗꯅ ꯑꯗꯨꯒ ꯑꯩꯒꯤ ꯌꯦꯡꯉꯤꯁꯤꯅ ꯃꯥꯅ ꯑꯩꯒꯤ ꯌꯦꯡꯉꯤꯁꯤꯅ ꯍꯥꯏꯗꯤ ꯃꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯅ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯁꯤꯌꯔ ꯇꯧꯔꯤꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯐ꯭ꯂꯥꯋꯔꯁ ꯀ꯭ꯂꯕ ꯍꯥꯏꯕ꯭ꯔꯥ ꯃꯗꯨꯁꯨ ꯌꯥꯎꯋꯤꯗꯅ ꯑꯗꯨꯗꯁꯨ ꯃꯥ ꯁꯨꯝ ꯌꯦꯡꯕꯅꯤꯗ ꯇꯟ 4 ꯍꯧꯕꯅꯦ ꯑꯩꯁꯨ ꯌꯥꯝ ꯆꯥꯔꯔꯣꯏꯅ ꯆꯥꯕꯗ 2 ꯆꯥꯒꯦꯅ ꯑꯩꯅ ꯄꯤꯒꯦ ꯃꯆꯥꯅꯨꯄꯥ ꯆꯥꯎ ꯌꯥꯗ꯭ꯔꯦ ꯑꯣ ꯆꯥꯔꯦ ꯅꯪꯁꯦ ꯍꯥꯎꯕꯅꯤꯍꯦ ꯌꯦꯡꯉꯨꯍꯦ ꯍꯥꯎꯒꯖꯥꯅꯤꯕꯣ ꯆꯥꯎ ꯅꯨꯡꯁꯥ ꯁꯥꯕ ꯍꯧꯔꯕꯅꯤꯅ ꯅꯨꯡꯁꯥꯃꯨꯛ ꯏꯪꯒꯠꯇꯅ ꯁꯥꯔꯦ ꯃꯤꯠ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯂꯩꯔꯤꯗ ꯍꯧꯒꯦꯔ ꯀꯔꯤ ꯂꯩ ꯁꯤ ꯀꯅꯥ ꯆꯈꯥꯏꯒꯦ ꯅꯪꯅꯔꯥ ꯍꯥ ꯃꯥꯜꯂꯤꯗ ꯍꯥ ꯅꯪ ꯅꯠꯇ꯭ꯔ ꯁꯤꯁꯦ ꯂꯥꯛꯑꯣ ꯀꯩꯅꯣ ꯃꯊꯤꯟ ꯇꯥꯏꯔꯕ ꯌꯧꯁꯅꯨꯗ ꯐꯠꯇ꯭ꯔꯣ ꯌꯧꯔꯤꯗꯣ ꯁꯥꯔꯦ ꯏꯕꯨꯡꯉꯣ ꯁꯥꯗ꯭ꯔꯣ ꯐꯦꯟ ꯄꯥꯜꯂꯁꯨ ꯌꯥꯔꯣꯏ ꯁꯤ ꯖꯤꯡꯒꯁꯤꯒꯤ ꯀꯩꯅꯣꯅꯦ ꯑꯁꯥꯕꯅꯤ ꯏꯕꯨꯡꯉꯣ ꯀꯥꯏꯗꯦꯗꯕꯣ ꯌꯥꯝ ꯁꯥꯔꯦ ꯃꯤꯕꯨ ꯈ꯭ꯋꯥꯡ ꯉꯝꯗ꯭ꯔꯦ
Tengok. Dadadi lagi ni, dadadi lagi ni. Dadadi lagi ni. Balik jalan dah. Sabi tayo ni mana slow sali ni. Madi shik na chale me. Nang di pula lemui dah. Jalan dah. Lamui ta ta. Nangi ya to ai na salage. Jaro eh. Mai manung da keno mai manam. Ate ko masak ya tin ko lokto ko ba. Ate ko do. Ko ko ngom ba do. Ate do ko do ti le bro. Ade lokto ko. Ha. Bangkang tiga. Ji ge. Di thong di ji. Di thong mana? Niam ma ko ya ma ko ma ko apan ko. Kebanang yang bangkang ni dah. Khangdri da bu ba. Oh, ngapung dia. O mo khong ga da phang do na da ji. Di jangan ni lah. Ke pung mari ma khai. Ta gre. Kenapa? Aku ada ni. Nanti kamu lagi jaga dah. Mobile ga sida ke kaina san san kai bo no sanai da. Kai no sanai da. Sanari hai ai lao in matha ta kar khini. Tum ya da. Ada perintah. Chulbiya. Kai sanai da. Pasok murad phangla. Ada deh. Murad pura. Ayah tahu dah jangan tahu dah. Murad pura phangla. Pasok wae. Ayah neng kai deh ya. Pasok wae phangla bo. Murad pura ma da. Lao pasok maha kum to ne thimbiram mage. Odo nangi chappal to ngala ba ale nangi chappal do. Good lah. Makada kum to ne bacho. Pangala. Acha. Nang makada kai do ga no. Ha. Makada kai do ga no ba. Turu bar lay ma'am ju rubing. Azabri mo siya. Azabra. Nang pambra. Si pambra. Si lay je pambra. Pamya. Asa bula uga. Itu tu ne ba? Asa bula ka? Lak tu ba. Kena di pok tu ba. Nama kau isyarat. Ni isyarat. Say 1, 2. Bye bye. Kada. Nang tong itu di, nang isan kan? Ini mai sapul le ba. Anam lo ini tu bi. Bye bye. Bye bye. Simagi si ofisi de ne to. Si tawli mem ji. Si. Salko sport ne hai. Mana mana di. Ini pau phong na ri ma. Kemana tu kata gina? Kari hidak cai kata gina. Itu pau phong na rima. Mana baga? Kujit lockdown ni namu. Pinojung dukanung jung hang ada pun te. Jadi ni bapa pengisi sini cai lagi yang mau dihari bagaimana? Kaya di kana kata berarti mandi dihai. Aku ini yang phone. Anta. Hapu juga. Mai je. Kariya. Mai jira. Mana? Aku ini mai ni khong ije. Kap ke? Dan mai risas na tauru gige. Mai je khong be henjela. Wajib aku ini mai gi prepare ki recharge to gune buko. Adu moi na haiba anoba billing.msptcl.info da sanga to inim size ai de han mane ba to ri adu khangdi elising amagi to gune boxo kor ni thokle buko boxo kor ani thole khamai to ni khandi adu moi ne je amount paid lupa lising amagi ni do boxer gi amount ne lupa lising amaga samaga humpu gi ne ba moi na thole je
ꯊꯤꯕꯅꯦ ꯂꯨꯄꯥ 1,000 ꯊꯤꯅꯦꯕꯀꯣ ꯑꯗꯨ ꯑꯦꯛꯁꯇ꯭ꯔꯥ 160ꯒꯤ ꯑꯃꯨꯛ another 3 ꯍꯥꯞꯄꯤꯔ ꯀꯩ ꯍꯥꯞꯄꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯇꯧꯕꯇꯕꯨ ꯕꯣꯛꯁꯔ ꯀꯣꯠ ꯑꯅꯤꯗꯤ ꯊꯣꯛꯂꯛꯑꯦ ꯁꯤ ꯂꯩꯔꯦꯕꯀꯣ ꯁꯤꯗ ꯅꯝꯃꯤꯁꯦ ꯑꯗꯨꯅ ꯑꯝꯇ ꯌꯦꯡꯉꯨꯒꯦ ꯑꯗꯨꯒ ꯈꯪꯒꯅꯤ ꯀꯩꯅꯣꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯕꯣꯛꯁꯔ ꯀꯣꯠꯇꯣ another 160 ꯑꯃ ꯐꯪꯕ ꯌꯥꯏꯅ ꯑꯩꯅ ꯐꯪꯕ ꯃꯥꯜꯂꯦ ꯍꯥꯏꯕꯗꯣ ꯃꯗꯨꯒ ꯃꯣꯏ ꯑꯦꯛꯁꯇ꯭ꯔꯥ ꯄꯤꯔꯛꯑꯦ 160 ꯑꯃ ꯑꯦꯛꯁꯇ꯭ꯔꯥ ꯑꯃꯒ ꯕꯣꯛꯁꯔ ꯀꯣꯠꯇꯨꯗ ꯔꯤꯆꯥꯔꯖ ꯇꯧꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯑꯣꯏꯅ ꯑꯣꯐꯔ ꯂꯩꯔꯤꯔꯥ ꯀꯩꯒꯤꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯩ ꯑꯕꯨꯡꯉꯣ ꯁꯦ ꯁꯥꯎꯁꯦ ꯑꯩꯅ ꯉꯁꯥꯏ ꯏꯆꯥꯅꯨꯄꯥꯗ ꯃꯦꯒꯤ ꯆꯥꯒꯗ꯭ꯔꯥ ꯍꯪꯕ ꯃꯥꯗꯤ ꯆꯥꯅꯤꯅ ꯈꯨꯝꯖꯕꯖꯥꯠꯅꯦ ꯑꯩꯅ ꯇꯥꯍꯧꯗ꯭ꯔꯕ ꯑꯗꯨ ꯃꯦꯒꯤ ꯂꯣꯏꯔꯕ ꯍꯪꯉꯦ ꯑꯃꯨꯛ ꯍꯧꯕꯤꯔꯅꯤ ꯆꯥꯔꯣ ꯕꯝ ꯃꯊꯛꯇ ꯂꯩꯔꯨꯒꯦꯕꯀꯣ ꯍꯥ ꯍꯥꯎ ꯕꯕꯥ ꯄꯣꯄꯣꯒꯤ ꯐꯣꯟꯗ ꯁꯦꯝꯃꯨꯈꯤꯒꯦ ꯂꯨꯗꯣꯗꯣ ꯑꯗꯨꯝꯇ ꯍꯥꯞꯅꯕꯗꯨꯅ ꯀꯃꯥꯏꯅ ꯐꯣꯟꯗꯨꯁꯤꯗ ꯑꯩꯅ ꯐꯣꯔꯃꯦꯠ ꯇꯧꯊꯣꯛꯑꯕꯅꯦꯕ ꯃꯗꯨ ꯇꯧꯊꯣꯛꯑꯒꯗꯤ ꯌꯥꯅꯦꯅ ꯈꯜꯂꯦ ꯃꯗꯨ ꯇꯧꯗ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩ ꯐꯣꯟꯗꯨ ꯂꯤꯔꯕꯅꯤꯅ ꯐꯥꯏꯅꯦꯜꯂꯤ ꯂꯥꯁꯇ ꯃꯥꯒꯤ ꯐꯣꯟꯁꯦ ꯌꯥꯔꯛꯑꯦ ꯉꯁꯥꯏꯒꯤ ꯌꯥꯗꯗꯅꯕꯀꯣ ꯃꯣꯏꯒꯤ ꯔꯤꯁꯦꯠ ꯇꯧꯔꯀꯥꯟꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯁꯥꯒꯤ ꯏꯟꯁꯇꯣꯜ ꯇꯧꯖꯔꯛꯄꯗꯣ ꯃꯗꯨꯗꯣ ꯕꯨꯠ ꯑꯞ ꯇꯧ ꯉꯝꯗꯗꯅꯕꯀꯣ ꯑꯗꯨꯗꯩ ꯑꯃꯨꯛ ꯔꯤꯁꯇꯥꯔꯠ ꯇꯧꯔꯦ ꯑꯩꯁꯨ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯉꯒꯦꯅ ꯑꯗꯨ ꯌꯥꯗꯤ ꯌꯥꯔꯦ ꯑꯩꯈꯣꯏ ꯃꯥꯒꯤꯁꯦ ꯍꯥ ꯌꯥꯔꯛꯑꯅꯤ ꯌꯦꯡꯉꯁꯤ ꯍꯥ ꯑꯗꯤ ꯌꯥꯗꯕ ꯂꯥꯏꯔꯤ ꯅꯪꯒꯤ ꯂꯨꯗꯣ ꯑꯃꯈꯛ ꯍꯥꯞꯅꯕ ꯇꯧꯔꯨꯕꯗꯨꯁꯨ ꯐꯣꯟ ꯑꯩꯅ ꯔꯤꯁꯦꯠ ꯇꯧꯕ ꯀꯥꯟꯗ ꯌꯥꯔꯛꯇ꯭ꯔꯤꯅꯦ ꯑꯩꯗꯤ ꯐꯣꯟꯁꯦ ꯗꯨꯀꯥꯟꯗ ꯄꯨꯗꯗꯤ ꯌꯥꯔꯣꯏ ꯁꯤꯅꯤ ꯑꯗꯨ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯑꯗꯨ ꯎꯆꯤꯟꯅꯥꯆꯤꯟꯅ ꯑꯩꯅ ꯑꯃꯨꯛ ꯔꯤꯁꯇꯥꯔꯠ ꯇꯧꯔꯦ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯒꯦꯅ ꯑꯗꯨ ꯌꯥꯔꯦ ꯌꯥꯔꯕ ꯀꯔꯤ ꯑꯗꯨꯗꯤ ꯃꯗꯨꯒꯤ ꯂꯨꯗꯣꯗꯨꯅ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯅꯪꯅ ꯍꯥꯟꯅ ꯁꯥꯟꯅꯕ ꯂꯨꯗꯣ ꯑꯣꯏꯔꯝꯃꯣꯏꯌꯦ ꯆꯞꯇꯤ ꯃꯥꯟꯅꯒꯅꯤꯌꯦ ꯃꯊꯛꯀꯤꯗꯨꯗꯤ ꯁꯤꯗꯤ ꯑꯦꯗꯚꯔꯇꯥꯏꯁ ꯂꯥꯛꯏꯅꯤꯀꯣ ꯅꯝꯃꯨꯅꯨꯀꯣ ꯏꯟꯁꯇꯣꯜꯒ ꯍꯥꯏꯗꯣ ꯈꯪꯉꯕ ꯑꯗꯨꯝ ꯂꯩꯖꯅꯤ ꯈꯪꯕ꯭ꯔꯥ ꯁꯥꯎꯟꯁꯦ ꯈꯔ ꯂꯩꯊꯧꯗꯅ ꯑꯃꯅ ꯄꯥꯎ ꯀꯟꯅ ꯇꯥꯔꯤ ꯉꯁꯤ ꯅꯨꯡꯗꯥꯡꯒꯤ ꯂꯐꯨ ꯏꯔꯣꯜꯂꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯩ ꯁꯤꯗ ꯈꯣꯡꯗ꯭ꯔꯨꯝꯂ ꯑꯃ ꯀꯩꯅꯣꯝꯃ ꯊꯣꯡꯉꯦ ꯏꯆꯥꯅꯨꯄꯥ ꯆꯥꯛ ꯄꯤꯖꯊꯣꯛꯑꯒꯦꯅ ꯇꯧꯔꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯃꯥꯒꯤꯗꯤ ꯃꯍꯤ ꯉꯥꯛꯇ ꯂꯧꯊꯣꯛꯄꯤꯔꯦ ꯇꯁꯨ ꯆꯥꯕ ꯈꯣꯡꯗ꯭ꯔꯨꯝ ꯅꯠꯇꯦ ꯄꯥꯐꯣꯔ ꯑꯃꯅꯤꯒ ꯇꯧꯕꯤꯔꯒꯦ ꯁꯤ ꯄꯨꯡ 3 ꯇꯥꯁꯟꯈ꯭ꯔꯦ ꯁꯤꯂꯤꯁꯤꯗꯤ ꯉꯥꯔꯤ ꯑꯩꯈꯣꯏꯗꯤ ꯀꯣꯟꯅ ꯆꯥꯅꯤꯡꯉꯦ ꯆꯥꯛ ꯊꯦꯡꯅ ꯆꯥꯔꯕꯅꯤꯅ ꯆꯥꯛ ꯊꯦꯡꯅ ꯆꯥꯏꯕꯀꯣ ꯑꯗꯨꯅ ꯆꯥꯛꯇꯤ ꯆꯥꯅꯤꯡꯗ꯭ꯔꯤ ꯑꯗꯨꯅ ꯀꯨꯝ ꯍꯦꯛ ꯆꯠꯊꯣꯛꯑꯅ ꯑꯩꯗꯣ ꯆꯪꯉꯣꯁꯦ ꯆꯥꯔꯣꯏ ꯆꯥꯛ ꯄꯨꯔꯦ ꯅꯪ ꯆꯥꯛꯀ ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤ ꯄꯥꯝꯕ ꯊꯣꯛꯑꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯁꯨꯕꯤꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨꯀꯣ ꯅꯣꯏꯒꯤ ꯆꯥꯅ ꯐꯖ ꯂꯩꯕꯤꯌꯣ so please be safe and be healthy bye bye good night